ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕ ꯃꯥꯂꯪꯒꯤ ꯁꯧꯒꯨꯝ ꯍꯥꯏꯕ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤꯗꯨ ꯂꯩꯄꯥꯛꯄꯨ ꯉꯥꯛꯂꯤꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯒꯨꯟꯇꯅ ꯃꯥꯂꯦꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕ ꯃꯇꯝꯅꯤ꯫ ꯇꯧꯕꯇꯗꯤ ꯇꯥꯌꯣꯟꯅꯕ ꯃꯒꯨꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯅꯤꯡꯊꯧꯁꯤꯡ ꯌꯥꯎꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯄꯥꯛꯂꯕ ꯏꯄꯥꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯑꯃꯔꯥꯄꯨꯔ ꯀꯧꯕ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛꯇꯨꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯆꯟꯗ꯭ꯔꯁꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯀꯟ ꯊꯧꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯒꯤ ꯔꯥꯅꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟ ꯑꯁꯨꯛꯄ ꯎꯃꯪꯗ ꯅꯣꯡꯃ ꯂꯝ ꯀꯣꯏꯕ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯅ ꯐꯖꯔꯕ ꯔꯥꯅꯤ ꯑꯅꯤꯅ ꯊꯧꯒꯟ ꯇꯧꯗꯨꯅ ꯅꯤꯡꯊꯧꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯖꯈ꯭ꯔꯕ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯇꯝꯄꯥꯛ ꯑꯃ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯐꯖꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯃꯐꯝꯗꯨ꯫ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯉꯝꯊꯔꯛꯂꯤꯕ ꯆꯤꯡꯁꯥꯡꯁꯤꯡꯒꯤ ꯅꯥꯄꯣꯝꯗ ꯎꯆꯥꯟ ꯄꯥꯝꯕꯤ ꯀꯌꯥꯅ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯖꯔꯤ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡꯗꯨꯗꯒꯤ ꯁꯤꯜꯂꯛꯂꯤꯕ ꯑꯏꯪꯕ ꯃꯥꯂꯪꯒꯤ ꯁꯧꯒꯨꯝꯅ ꯆꯣꯛꯊꯔꯕ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯒꯤ ꯍꯛꯆꯥꯡꯗꯨ ꯇꯦꯛꯈꯠꯂꯛꯈꯤ꯫ ꯔꯥꯅꯤ ꯑꯅꯤꯁꯨ ꯃꯕꯨꯡꯉꯣꯒꯤ ꯅꯥꯛ ꯌꯦꯠꯇ ꯐꯝꯗꯨꯅ ꯃꯕꯨꯡꯉꯣꯅ ꯍꯥꯕ ꯌꯥꯕ ꯎꯍꯩ ꯈꯔ ꯁꯦꯝ ꯁꯥꯔꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕꯗꯤ ꯊꯝꯕꯥꯜꯕꯨ ꯉꯝꯖꯕ ꯔꯥꯅꯤ ꯑꯍꯟꯒꯤ ꯃꯥꯏꯊꯣꯡꯗ ꯍꯥꯏꯊꯔꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨ ꯑꯉꯥꯎꯕ ꯃꯥꯂꯪꯒꯤ ꯁꯧꯒꯨꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯕꯗꯨꯅꯤ꯫ ꯔꯥꯅꯤ ꯑꯍꯟꯗꯨꯗ ꯌꯦꯡꯂꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯎ ꯔꯥꯅꯤ, ꯅꯍꯥꯛꯀꯤ ꯈꯣꯏꯖꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡꯗꯨꯅ ꯃꯥꯂꯦꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯗꯨꯅꯤ ꯑꯩꯍꯥꯛꯅ ꯄꯥꯝꯂꯤꯕ꯫" ꯔꯥꯅꯤꯁꯨ ꯃꯕꯨꯡꯉꯣꯒꯤ ꯃꯇꯧꯗ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯃꯤ ꯂꯩꯖꯕ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯆꯤꯡꯌꯥꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯅ ꯇꯥꯔꯤꯕ ꯍꯤꯡꯆꯥꯕꯤꯗꯨ ꯃꯄꯨꯡꯅꯤꯡꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯔꯛꯈꯤ꯫ ꯄꯨꯛꯅꯤꯡꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯂꯧꯅꯝꯕ ꯑꯃꯗꯤ ꯀꯔꯥꯝ ꯆꯥꯎꯕꯅ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯆꯠꯅꯤꯗꯨ꯫ ꯂꯤꯔꯤ ꯍꯨꯝꯂꯛꯂꯤꯕ ꯃꯥꯂꯪꯕ ꯃꯉꯣꯟꯗ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯖꯥꯗꯨꯕꯨ ꯇꯣꯡꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯅꯤ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯣꯇꯤꯒꯨꯝ ꯂꯩꯍꯟꯈꯤ꯫ ꯒ꯭ꯌꯥꯟ ꯃꯥꯡꯂꯕ ꯔꯥꯅꯤ ꯑꯍꯟꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯑꯁꯨꯞꯄ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏꯗ ꯂꯪꯊꯣꯛꯂꯨꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯇꯟꯊꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯔꯥꯅꯤ ꯑꯍꯟꯗꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯅꯤꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯃꯥꯒꯤ ꯔꯥꯅꯤ ꯑꯍꯟꯗꯨꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡꯂꯣꯝꯗ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯁꯨꯞꯄ ꯎꯃꯪꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯃꯁꯥ ꯃꯎ ꯐꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯇꯦꯡꯒꯣꯜ ꯑꯃꯒ ꯊꯦꯡꯅꯔꯤꯗꯨ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯒꯤ ꯂꯥꯟꯃꯤ ꯌꯥꯎꯔꯛꯇꯕ ꯃꯇꯧꯗ ꯍꯦꯟꯅ ꯏꯅꯣꯠ ꯀꯥꯈꯤꯗꯨꯅ ꯎꯁꯤꯠꯇꯨꯅ ꯂꯥꯎꯔꯛꯈꯤ, "ꯍꯥꯏ ꯍꯥꯏ ꯆꯟꯗ꯭ꯔꯁꯦꯟ ꯍꯥꯏꯕ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦꯗꯣ꯫ ꯁꯥꯃꯤ ꯂꯥꯟꯃꯤꯁꯨ ꯂꯣꯏꯅꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ? ꯅꯍꯥꯛꯀꯤ ꯔꯥꯅꯤ ꯑꯅꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯈꯌꯥꯠꯇ ꯇꯥꯔꯒꯅꯤꯗꯨ꯫" ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯁꯥꯎꯈꯤꯕꯅ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯂꯥꯎꯔꯛꯈꯤ, "ꯏꯌꯥ ꯌꯥꯝꯕ ꯄꯥꯡꯗꯕ ꯁꯥ, ꯇꯥꯎ, ꯅꯈꯣꯏꯕꯨ ꯑꯩꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ? ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯔꯥꯅꯤꯁꯤꯡꯕꯨ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗꯒꯤ ꯃꯨꯟꯕ ꯂꯩꯔꯝꯃꯨ, ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯨꯝꯕ ꯂꯥꯟꯕꯤꯔꯒꯦ꯫
ꯆꯦꯟꯕꯁꯨ ꯍꯥꯠꯀꯅꯤ, ꯆꯦꯟꯗꯕꯁꯨ ꯍꯥꯠꯀꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯗꯣꯂꯥꯏꯗꯒꯤ ꯆꯣꯡꯊꯈꯤꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ. ꯍꯤꯡꯆꯥꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯤꯡꯊꯧꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯅ ꯃꯇꯦꯡꯗꯤ ꯇꯧꯅꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯣꯠꯄ ꯁꯛꯇꯝꯗꯨ ꯈꯪꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯗꯣꯂꯥꯏ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯈꯤ. ꯑꯉꯛꯄꯅꯤ ꯂꯥꯟꯐꯝꯗꯨ. ꯃꯌꯥꯏ ꯀꯥꯔꯕ ꯁꯥꯃꯨꯅ ꯂꯐꯨ ꯄꯣꯟꯕꯨ ꯅꯩꯈꯥꯏꯕꯒꯨꯝ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯑꯐꯪ ꯑꯐꯪꯕ ꯍꯥꯠꯄ ꯍꯧꯔꯛꯈꯤ. ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯃꯁꯤꯡ ꯌꯥꯝꯈꯤꯕꯅ ꯅꯤꯡꯊꯧꯗꯨ ꯆꯣꯛꯊꯕ ꯐꯥꯎꯔꯛꯈꯤ. ꯃꯕꯨꯡꯉꯣꯒꯤ ꯆꯣꯛꯊꯔꯕ ꯁꯛꯇꯝꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯗꯣꯂꯥꯏꯗꯒꯤ ꯆꯣꯡꯊꯔꯛꯈꯤ. ꯃꯕꯨꯡꯉꯣꯒꯤ ꯇꯨꯡꯑꯣꯏꯅꯅ ꯂꯦꯞꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤ. ꯍꯩꯁꯤꯡꯂꯕꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤꯁꯨ ꯑꯐꯪ ꯑꯐꯪꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯍꯥꯠꯄ ꯍꯧꯔꯛꯈꯤ. ꯇꯥꯟꯖꯥꯁꯤꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯥꯒꯤ ꯖꯥꯗꯨꯒꯤ ꯁꯛꯇꯤꯅ ꯍꯨꯝꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯇ ꯇꯣꯡꯁꯤꯟꯗꯨꯅ ꯔꯥꯅꯤꯕꯨ ꯍꯦꯛ ꯊꯦꯡꯂꯨꯕꯗ ꯔꯥꯅꯤꯗꯨ ꯂꯦꯡ ꯑꯣꯠꯄ ꯉꯝꯈꯤꯗ꯭ꯔꯦ. ꯃꯇꯧꯗꯨꯗ ꯇꯝꯊꯤꯔꯕ ꯍꯨꯔꯥꯟꯕ ꯑꯃꯅ ꯔꯥꯅꯤꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤ. ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯔꯥꯅꯤꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯎꯕꯗ ꯁꯥꯎꯔꯕ ꯅꯤꯡꯊꯧꯗꯨ ꯑꯔꯣꯏꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯖꯪ ꯆꯪꯁꯤꯜꯂꯛꯈꯤ. ꯑꯆꯦꯟꯕ ꯀꯌꯥꯁꯨ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯈꯤ. ꯃꯃꯩꯊꯪꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯇꯨꯝꯅ ꯍꯥꯠꯈꯤ. ꯂꯥꯟꯐꯝꯗ ꯆꯣꯛꯊꯔꯕ ꯅꯤꯡꯊꯧ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯔꯥꯅꯤꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯧꯖꯈꯤ. ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯌꯥꯝꯅ ꯋꯥꯅ ꯃꯕꯨꯡꯉꯣꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ. ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯂꯥꯏꯕꯛ ꯊꯤꯅ ꯇꯝꯈꯤꯕꯅ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯡꯕ ꯐꯪꯖꯔꯔꯣꯏꯗꯨ. ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯑꯃꯨꯛ ꯐꯪꯖꯒꯦ. ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯔꯝꯃꯤ. ꯅꯤꯡꯊꯧꯗꯨ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯈ꯭ꯔꯦ. ꯃꯊꯟꯇ ꯀꯞꯂꯛꯈꯤ. ꯑꯣ ꯔꯥꯅꯤ, ꯑꯩꯍꯥꯛꯀꯤꯗꯃꯛ ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕꯀꯣ. ꯆꯟꯗ꯭ꯔꯁꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯩꯍꯥꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯟꯈ꯭ꯔꯦꯗꯀꯣ. ꯑꯩꯃꯛ ꯂꯩꯅ ꯂꯩꯅ ꯑꯩꯒꯤ ꯔꯥꯅꯤꯕꯨ ꯀꯟꯕ ꯉꯝꯖꯗ꯭ꯔꯕꯀꯣ. ꯁꯥꯎꯅꯤꯡꯕ, ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡꯗꯨ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤ. ꯀꯟ ꯊꯧꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯈꯥꯡꯆꯣꯛ ꯆꯣꯛꯊꯔꯛꯈꯤ. ꯐꯨꯃꯪꯅꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯍꯛꯆꯥꯡꯗꯨ ꯗꯣꯂꯥꯏꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯔꯥꯅꯤ ꯑꯍꯟꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯒ ꯂꯣꯏꯅꯅ ꯍꯩꯅꯤꯡꯗ ꯀꯣꯅꯨꯡꯂꯣꯝꯗ ꯈꯣꯡꯁꯥꯜꯂꯛꯈꯤ. ꯑꯁꯣꯝꯗꯅ ꯔꯥꯅꯤ ꯑꯍꯟꯗꯨ ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯄꯒꯨꯝ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯈꯤ. ꯁꯨꯛꯂꯕ ꯎꯃꯪꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯕꯗꯨꯗ ꯀꯤꯈꯤꯕꯅ ꯃꯁꯥꯗꯣ ꯏꯄꯪ ꯄꯪꯁꯤꯟꯈꯤ. ꯃꯕꯨꯡꯉꯣꯕꯨ ꯀꯧꯗꯨꯅ ꯀꯞꯆꯈꯤ. ꯃꯑꯣꯟ ꯆꯨꯈꯠꯂꯛꯈꯤ. ꯃꯕꯨꯡꯉꯣ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯀꯗꯣꯝꯗ ꯈꯟꯐꯝ ꯈꯟꯈꯤꯗ꯭ꯔꯦ. ꯌꯦꯡꯈꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯥꯔꯛ ꯃꯣꯟꯁꯣꯡꯇꯅ ꯊꯜꯂꯕ ꯃꯐꯝꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ. ꯇꯝꯊꯤꯔꯕ ꯎꯃꯪꯒꯤ ꯁꯩꯡ ꯆꯥꯕ ꯖꯤꯕꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯁꯨ ꯍꯧꯅ ꯇꯥꯕ ꯍꯧꯔꯛꯈꯤ. ꯇꯥꯟꯖꯥꯗꯨꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯞꯂꯒꯅꯨ. ꯅꯪꯅ ꯀꯞꯂꯕꯗꯤ ꯏꯃꯥꯕꯨꯁꯨ ꯀꯞꯅꯤꯡꯕ ꯐꯥꯎꯍꯜꯂꯤ. ꯏꯃꯥ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛ. ꯔꯥꯅꯤꯗꯨ ꯉꯛꯄꯅ ꯊꯟꯈ꯭ꯔꯦ. ꯍꯤꯛꯅ ꯀꯞꯂꯝꯕꯗꯒꯤ ꯍꯪꯖꯔꯛꯈꯤ. ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯥꯇꯤꯛ ꯅꯒꯨꯟꯅ ꯎꯃꯪꯁꯤꯕꯨ ꯑꯔꯪꯕ ꯊꯋꯥꯏ ꯃꯤꯆꯥꯛꯅ ꯉꯥꯟꯕꯒꯨꯝ ꯉꯥꯜꯂꯤꯕꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯎꯃꯪꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯂꯩꯔꯦꯝꯕꯤꯅꯤ. ꯅꯍꯥꯛꯀꯤ ꯇꯦꯡꯊꯥꯈꯣꯟꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯊꯣꯔꯛꯂꯕꯅꯤ. ꯑꯣ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ. ꯃꯗꯨ ꯌꯥꯔꯔꯣꯏ ꯏꯕꯦꯝꯃ. ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯤ
ꯍꯤꯡꯁꯥꯕꯤꯒꯤ ꯁꯔꯧ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ꯫ ꯅꯍꯥꯛꯄꯨ ꯃꯐꯝꯗꯨꯗ ꯊꯤꯜꯂꯨꯕꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤꯗꯨ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯥꯂꯦꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯛꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯆꯥꯗꯨꯁꯨ ꯅꯪꯅ ꯊꯋꯥꯏ ꯃꯥꯡꯂꯕꯗꯤ ꯃꯥꯁꯨ ꯃꯥꯡꯂꯒꯅꯤꯗꯨ꯫ ꯑꯗꯨꯅꯅꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ, ꯉꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯊꯝꯕꯤꯒꯅꯤ꯫ ꯄꯨꯛꯅꯤꯡꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯔꯥꯅꯤꯗꯨ ꯃꯆꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯑꯁꯣꯝꯗ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤꯗꯨ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯥꯕꯗ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤꯅ ꯄꯥꯝꯂꯤꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯗꯨꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯔꯥꯅꯤ ꯑꯍꯟ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯎꯃꯪꯗ ꯉꯥꯡꯅꯈꯤꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯥꯍꯧꯕꯗꯨꯅ ꯔꯥꯅꯤ ꯑꯍꯟꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯉꯥꯡꯒꯤ ꯃꯍꯨꯠꯇ ꯅꯨꯡꯗꯨꯝ ꯑꯣꯏꯅ ꯄꯣꯛꯂꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯁꯤꯟꯈꯤ꯫ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯈꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯅꯤ ꯑꯍꯟꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯑꯉꯥꯡꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯎꯃꯪꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯣꯏꯖꯕ ꯆꯥꯎꯔꯕ ꯀꯩꯖꯥꯎꯗꯨꯁꯨ ꯃꯆꯥ ꯂꯥꯕ ꯑꯃ ꯄꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯎꯃꯪꯗꯨꯗ ꯑꯁꯨꯝ ꯂꯩꯔꯕꯅ ꯔꯥꯅꯤꯗꯨ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯦ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯔꯥꯅꯤꯒꯤ ꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯇꯣꯏꯅ ꯄꯥꯏꯔꯛꯇꯨꯅ ꯇꯣꯡꯂꯕ ꯇꯦꯅꯋꯥꯗꯨ ꯃꯔꯨꯝ ꯀꯣꯟꯖꯕꯗꯒꯤ ꯐꯖꯈ꯭ꯔꯕ ꯃꯆꯥ ꯂꯥꯕ ꯑꯃ ꯐꯪꯖꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯄ꯭ꯔꯤꯇꯝꯕꯤꯔ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯈ꯭ꯔꯦ꯫ ꯀꯩ ꯃꯆꯥ, ꯇꯦꯅꯋꯥ ꯃꯆꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯇꯝꯕꯤꯔ ꯎꯃꯪꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯈꯤ꯫ ꯆꯥꯅꯔꯕ ꯃꯔꯨꯞꯀꯨꯝ ꯂꯣꯏꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯅ ꯑꯃꯒꯤ ꯃꯔꯣꯟ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯣꯡꯃ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯈ꯭ꯔꯕ ꯑꯃꯗꯤ ꯁꯥꯎꯒꯟꯈ꯭ꯔꯕ ꯃꯨꯅꯤ ꯑꯅꯤꯈꯛ ꯃꯐꯝ ꯀꯌꯥ ꯀꯣꯏꯅ ꯆꯠꯂꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯇꯝꯕꯤꯔꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯆꯤꯡꯌꯥꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯖꯔꯗꯨꯅ ꯃꯨꯅꯤ ꯑꯅꯤꯗꯨ ꯑꯐꯪꯕ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯆꯥꯔꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯕ ꯃꯇꯝꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯇꯝꯕꯤꯔ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯀꯩꯗꯨꯒ ꯂꯥꯡꯅ ꯐꯥꯅ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯨꯅꯤ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯀꯩꯗꯨꯒ ꯑꯁꯨꯝ ꯂꯥꯡꯅ ꯐꯥꯅ ꯁꯥꯟꯅꯕꯗꯨꯗ ꯃꯨꯅꯤ ꯑꯅꯤꯅ ꯙ꯭ꯌꯥꯟ ꯇꯧꯔꯤꯕꯗꯨ ꯎꯍꯧꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯨꯁꯤꯜꯂꯨꯔꯦ꯫ ꯃꯨꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯟꯕꯗ ꯆꯦꯟꯗꯨꯅ ꯄꯨꯕꯗꯒꯤ ꯁꯥꯊꯤꯅ ꯁꯣꯛꯂꯦ꯫ ꯁꯥꯎꯒꯟꯈ꯭ꯔꯕ ꯃꯨꯅꯤꯁꯤꯡꯗꯨ ꯁꯥꯎꯕꯒꯤ ꯃꯇꯣꯟ ꯂꯣꯝꯈ꯭ꯔꯦ꯫ ꯃꯨꯅꯤ ꯑꯃꯅ ꯂꯥꯎꯔꯛꯈꯤ, ꯍꯥꯏ ꯍꯥꯏ ꯂꯝꯍꯦꯟꯕ ꯑꯉꯥꯡ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯈꯪꯒꯅꯤ ꯅꯪ ꯉꯁꯤꯗꯤ, ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤꯅ ꯃꯈꯨꯠꯇ ꯇꯤꯡꯊꯣꯛꯈꯤꯕꯗ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯈ꯭ꯔꯦ꯫ ꯃꯨꯅꯤꯗꯨꯅ ꯁꯥꯎꯅ ꯊꯥꯡꯁꯥꯡꯗꯨ ꯔꯥꯖꯀꯨꯃꯥꯔ ꯇꯝꯅ ꯂꯪꯂꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯊꯥꯡꯁꯥꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯕꯥꯛꯇ ꯄꯥꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯋꯥꯟꯊꯈ꯭ꯔꯦ꯫ ꯈꯪꯂꯕ꯭ꯔꯥ ꯑꯉꯥꯡ ꯂꯝꯍꯦꯟꯕ, ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯨꯅꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝ ꯎꯈꯣꯡꯗꯨꯗ ꯐꯝꯗꯨꯅ ꯙ꯭ꯌꯥꯟ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩ ꯃꯆꯥꯗꯨ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯈꯣꯡꯅ ꯏꯟꯗꯨꯅ ꯀꯧꯖꯈꯤ, ꯏꯇꯥꯎ ꯏꯇꯥꯎ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ? ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯗꯤ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯔꯒꯅꯤꯗꯣ꯫
mahakna phana kaujarabasu Rajkumarna khumlaktrabada kaidu taping mabok lairembi amadi mama singi manakta selakki. Mabok lairembi gi phijidu mayana siktuna singlari. Kaidu gi maungduda singnaba phauraduna rani amadi lairembidu kaidu gi matung hathu inarakki. Singyatuda hek yausilakpaga angang oiriba Rajkumar Pritambir asibagum taaduna lairambadu ubada ranidu wanthakri. Lairembisu khanghaudana kamlakki. Mangledana aboki ibungo kari matawnu isuna tawramlibasibu. Lairembigi thamoidu phajanba ngamlaktri. Nama nasabu senaduna thambigani haina nahaki apupida haikiba pumba aremba taragadra. Tanza sida gyan manglurba rani su gyan laki. Masabu secet konduna kapsaki. Imagi ibungo nababung maharajki masak uba phangjadrabasu isagi saktamu yengjaraga imagi awa pothana pham oirambani. Haujikti imana hinglubagi karibu kana khigani. Ranidu hingna kapsaki. Umang lairembina laiduna yenglakpada mangda dhyan tawduna lairiba muni anidu ure. Makhoi anina masugi thawai laubani haiba khangkhre. Lairembidu saukhibana masa pumba nikre. Laurakhi. Hai napal na thumalaba munisa namit pangthu ngasidi nakhoi anigi numit suredo. Umang sibu kolibi lairembi ehaki idiksu nakhoi khanghalage. Nakhoi ani ngasidi ehaki sap phanglaganido. Lairembi ki wai singdu tabada muni anidu mamit khangpang panglakhi. Lairembi ki asaw saktamdu ubada muni anidu ki khibana loikre. Makut lonaduna hairakhi. He ma nadik nagun chawrabi. Ai khoine isagi napal na hen khibana kari su khangjatriba angang sigi thawai lauraki khaluri. Ai khoibu amuktadi ngakpiyu. Asum haiduna Rajkumar ki manakta jangsin kidana makutta mantrabu sonduna Rajkumar ki asopa mafamduda nan khibada Rajkumar tumlubadagi mamit khangsing singlakpagum mamit khangpang panglakhi. Ahanba munina haijarakhi. He ma lairembi ai hangna tawkhiba irandu amuktadi ngakpiyu. Nahaki nasuse salamda aina khangriba bidya pumba ngasidagi khangba oirasinu haina Rajkumar ki makokta nanthabiri. Anisuba munina mo hairakhi. He ma napal chawraba aihakpusu imana ngakpiyu. Nahaki nasuse aigumna hingsa yaitamba amadi maya haibadu sangba ngamdaba oirasinu. Masi haiduna Rajkumar ki makokta nanthabiri. Asum tawna muni anidu lairembibu khurumlaba matung umangdu thadokuna satkre. Haujik rani amadi lairembidu wakhan nungaijare. Umang lairembidu masa amadi masubu puduna mahaki laifamda lakhi. Matang aswaida warisigi ahanba tangkak loisinjare. Atuba matamda anisuba tangkak phanganaba honajage.